LAMDAM asda THOKLIBA IRANG asda security forcing bu control Touba Haibasi unified command gi Mathouni control Touba NGAMDRABA unified command SHINDOKPADI LEINGAK ki Mathouni HAINA Federation of HAOMEE gi General Secretary wai SHYAM KHUMAN THADORAKPA CHEROL AMANA PHONGDORAKLI CHEROL asda makhatana hai oirakliba phibam asidadi LEINGAK as unified command gi makhada leirabra haibasi asobo wahang amu oirakli LAMDAM asda hojik thengnariba lan asi leibak asibu thamoi sengna nungsiba Kaihaningdaba khudingmakna leibak asibu thugaiba pamliba singi mayokta punna thengnaminaba changi leingakna miyamgi kholausing asibu tasinadana nathaiduna thamliba asi tawkham thoktabani oirakliba phibam asidi leibak asiga security system asi mapung fana fail oire haibadu takpani miyamgi uhulkhangna center amsung step leingakna mathau taba khudingmak athopata thabakta onthoktuna LAMDAM asida mahausagum tangdu laitaba hanjil hangadabani haina su CHEROL asna makhatarakli